Life and Style. Hello viewers, welcome to yet another episode of Life and Style. Ngasigi Life and Style ge episode tai khoi team na luxury ba mafam asi Uripok Huitrom Laikai dani aduga ngasigi episode ta khudol tamjagada ribasina Aries Tower haina khangnariba cafe asigi speciality amadi uniqueness adu kadi kadi no haibadu mayam da khudol tamjagani. So for all those food lovers out there, please check out. Ming hana khansage ai ming Laisrom Anupama Devi man gidi ina Prince Rajkumar ke pung su yam ngali ado Aries Tower sida changak pa sa yam kudong chare ko idi customers lak bangai ramani banga side gi ba ado Aries Tower gi matang da su khara haibiu regular customer oi bra nga sin ahan boy bra kai thambi ni ai hana dum mamang da ai family ga adagi ai husband ga ju khone am lai dum toin change kai no da si lak pa je hawe chapu chin loina do adui mathak da si pham ba je hotel ate ju koi restaurant mayam change ba ek chang ba da pham ba da nuai ta ba ai tare ko aduga asing ba ha di mogi si decoration tori ba de pham chemi kholi jing je am nuai aduga main oina di chari ba food je mogi si piri ba je service yam phaje amrum da ha ga service yam phaje ba da mara koira regular customer plus magi achapo je mahau je am le ba I mean Vicky Sharma laimi I Nagampal dagini I Aries Cafe Mujikna Tower ko sigi general manager ina winle jarapani masi established to give 2002 January gi tang ani da established to give ni and adu da akoi ai cousin sina wana samna haya da matam da adi restaurant amadi cafe se kya kanna leitru matam sidagi yam wana akoi tauiba hana keno se akoi wai tairaga akoi chokri amani khak tharaga shuk tayolaga hodokibani hai tare madudagi wana mana tasen khumjen taujaraga akoi angang amani khak leiraga adi chef su oiba adigi akoi waiter waitress su oiba adumai tawga wana se tasen khumjelaga ngasi sing figam se yogo ngamjara ini ba adudagi 2017 20 November dagi jiki nau namu akoi renovate to the ai yam basina tasen khumjan ba taw jaru ka shama anduna masagi on humang man na hija tare ko aduna renovate to ra matung sida sumaina akoi interior sem dana dagi kitang jiki lifestyle siga sanana mumung da hana lare midu dagi adu semdu chari hai tare adu semakpa dagi physic fajana akoi physic chalai ri sine ba ada akoi na kitang matam siga sanana ba akoi gi waitress adi nupi macha khara thamdana mamang do and kitchen da khoi machine machine khare hengalan bai tare ko ri magi food item hengala e hana piramina chausu paratha da khoi hana Aries Cafe se min chalani paratha ge shukpa da chicken paratha khoi gi hana adi magi signature hai tare ko alu paratha adi chicken paratha ani se hana dagi hong Aries ki adum thangare e ko yam wana ko ai yamba PH Helava Sharma cousin ko ai first cousin ne mana thaina dagi hong macha to ga tasin phumjel aga si phigam si yawna bo na ba yam wara ki hai tare ko adu matung to renovate to matung sida akoi di yamba PH Fry lapam Helava Sharma sina akoi tei maga ai ga mainly oina smai to ga kan to ro ha ga mana chaurap yenga itei maga ai ga na chang akoi uraga lakpani ko adudagi lifestyle sika sanana mung da koina mi masik ju hengale adagi magi food style che hana gi signature du mangan da ba tawudu anoba ai food item khara matam na chana bu hapsal lakko adumai to raga kitang upgraded to thorak pani hai tare
adunga city Aries Tower si phazana mai pakna successfully mayamna su pamna ba cafe ama oirakli haiba tare ada matang sidai khoina sum tajaba matamda Mr Biki si background hai tare education si maroina animation gi line dagi tawrak paduga film da su yam toina interest lobi ba ma koina hai pe tajai masigi matang sada kamain tawduna heze film gi lams da changu ba personality amana cafe rom da changak pase masi pamza bagira natraga tongan business ki rom da changsin bagira kamai manage to bi bagi Haina childhood tagi hong nadi tasina aigi hoi chume sum nagi background se ai film and animation da leijarak pane adu aina pamjarak pasu thaina dagi hong na khoi adi shima da kamai tawraga visual effect kitang yaw matam de kamai seminu haiba sigi kaino de lakhi bani adu dagi pamjarak pa 2010 sida aina ahamba level phabani haigadra Hollywood industry da I thau phangjagre prime focus na maduga I se ahamba as a junior artist oina changi bani aduga adumaina changaga hudik matang tawraga just life tuna carry tawraga yum da mi le tabaduga I se imaga iga tani yum da le yum se adu hudik te luhongzare adu imaga iga dan le rambado yum da ima matom do hundo pe ada bani na ai sacrifice tawra me gi thabak to aduga sida thokchare ado swai de struggle tawre haidi aina ada tawru mu mayam do swai de kitang chanarak tabam oibani na ado sida thola aga ise swai de struggle khara tawre tawraga ise tasi interior na akoi form ma leye interior gi form ado ai han yaujara mane ado yawi na ise iyamba sina ai si final renovate tawdore ko tore logo cmc ko si na si tawbadegi ai iyamba duna ai keno do khangmani na logo gi ka sem ro ko degi ai brother sina sumain toroga nang oin toroga nui tei maga toroga tawrsi la otna ko lodna to ri isi sumaina daga ko aina su kitang ai creativity se kitang explore to pam bado ado aina music se somgi food and beverage ki lom sidang jingchen laga tei maga tana ra lo jikse tum ken taw jeri hai ta yam nungai zai tazba matam da ngasai gi animation film aduga loina interior gi designing gi lam so interest lo ki baduna maram oraga ngasidi Aries Tower si ngasai client so habi kre hek changba matam da yamna comfort feel tawba nungai ba pleasant oiba yeng bada lai ba surrounding thami ba paintings designs aduki matik yamna fazaba yamna lovely oiba adugum love khoi feel taw zai samak so masigi matang su lakchage marak sida hanjaningli basna maroina Aries Tower gi speciality se kari haina thambiningi because Manipur da khoi aduki matik yam gre cafe je hojikti mayam ama thoglakli entrepreneurs mayam ama thoglakli marak asida Aries Tower gi magi top pa uniqueness se kari oigani haina thambiningi magi uniqueness hairagadi tasina magi akoi chana ba food item se akoi thaina digi hongna preserve tawraga thumakpa adagi akoi gi music lecture ba chef oi tase sahi nipan henjale mana se yawi aduna magi signature se dum carry forward tawraga dum generation to generation akoi gi kino se gap se dum fill up tawraga la pai ta adu game laire plus akoi na mathak se dum diche nong na handak renovate tawbada banquet hall ama hape banquet hall sida akoi na nong na inkhalaiba youth sing or any akoi family loina mak laga adum booking system da or non booking system su lai jaiba ani mak se tawraga akoi se mogi space macham pizari hai ta okay interesting yam phazai ada maroina huziki service ki matang desu khatang elaborately oina thambiu staff na masing ke asui karmain tawdana chalai bili no chef masing ke asui aduga total oina recipes cuisines na kaya subano haibado akoi gi overall magi servicing hai tare ne madu thambiu huziki se all over pulapna akoi gi staff se taraga mathoi 33 lei ko aduga chef na main chef oina puri sina ani na pubune aduga magi makhada akoi assistant hai tare ko assistant ani maga lejari plus one akoi dishwasher maga lei aduga mapan dana pulapna akoi moi waitress mangam na puri ko adu moi ni sina akoi shift by shift rotation chanaraga adi 24 akoi military ni se masi hangna ba akoi khona jam hai tare yam welly dress oiba uniform da yam masak phazam matau phazami ngang ta su zai yam nungai hek yeng ma matam da su ko yam discipline ama galoina na uba phangja ba se ke matik nungai jai aduga leiba khoi gi recipes me yam hairo koi masi karamba style the based we is it Indian style oibra western style of food oigadara kamain ta actually recipe da akoi gi best to se tasin hai di hana gi koi signature du su manganing da aduna adu su preserve to boina ano bakara hapchalaga continental nom da akoi no thok sabne hai ta okay adu mayam sigi marak ta ngasai chicken paratha ama haibi kre but other than that
khara mayamna khoi customer sing na su demand hena lakpa se karam boy ge chopsy se akoi American chopsy shi shu demand lay and moreover akoi soup thaina de gi hong na su soup si sun dum pamna e ko mayamna akoi chicken soup pork soup se si su dum maru oina chatli hai thai okay duga magi price ko masi yam maru oi manipur da di akoi gi manipur gi situation da di yam maru oi hadi cafe se to ki matik phazaraga so if magi budget se yam chawraga di customer gi rate se ta name doini aduna general manager gi mod Mr. Biki gi mod di Aries Tower gi leiriba magi rate serve toriba service ga kamaina balance so bige kari sigi matang sa kari kai thambini hoi ahaba akoi price se hana mamangi leirimi be Aries cafe habadi hana akoi yamana chalai me ba renovate to dungai mamangi se adigi mamangi rate gi akoi na kitang akoi gi haibadi service sa su akoi laujade ko ado kitang akoi na keno da quantity ga quality ga kitang increase tawraga price so akoi na pamanga tara napsabani ko haibadi akoi keno siga chanana ba na hadi hana gi price dum tawbadi yai tawbadu akoi na honga iban matung ina staff yang kalau matung ina aku ni kena kita nungai na bahai na ko price manga tara kita napsara ko hinga chabani hai tai ado staff su phazana leiri yam phazana maintain tawri masi han ba khoi gi leiri ba mamang da leirami ba condition of Aries Tower hujik se improvement adu ki matik leire hujik ken Mr. Biki na su haibiri plus khoi gi customer sing na su client sing na su haibire masi after some 5 to 10 years ki matung da karamba vision ubi bage hen upgrade taw bagi plan so idana leram gani hujik se hoi akoi se within this coming 5 to 10 years manung sida akoi se akoi some akoi project keno khara le projection khara le jari projection dugi matung ina akoi se work to jari hai tare ado adumaki oina di akoi ta singa ha da si kitang disclose to tawjar roi ge si ado matak to akoi se anau akoi open terrace oina toraga ha paga nakan garden gum ma ha paga tawge habigi program chu leidi adu fine tawjar adu yam interesting be wahang am lakjage Mr. Biki da khoi gi Manipur leibak hai tare ko khoi iram da pokpi ba ima leibak sigi oina khoi gi tongan ba haw ba leiri khoi gi traditional gi oi ba ima signa thambiram ba bora kanggo mayam ma leiri ba but huziki trend da khoi gi mapalam gi food pama iba pamba gi mong motau masi changes la iba masi gi matang sa khoi gi leijaram iba khoi gi singju bora sing se mangdharak ba gi mami me soidna tarang gani feel su tawbiram gani masi gi matang da di kari thambini masi se si somna haibire si amna phaba question ne ko si ma aina khanjaram ba keno mani part amani bu ko samna ha ba da ai se ai hanagi sam haijagi duni ai keno se mangjadana bu ko aduga mayamna pamna hena chanari se wajik hana akoi Manipur da chanaram ba kangho bora singju si sum ba se kitang handari ko si su preserve tong ba haina aina sum ai wakhaloni ko sam akoi gi maitei gi oiba akoi gi khongsom de bu oiro adigi akoi maitei oiba keno sam keno la unique day ma la matam da akoi na buffet gi type da pangsoi adigi iromba adumai toraga oina tongan ba special oina toraga shinjage adugi keno su to mai keno su mang dana ba haina akoi se program khara hanjari da to seng haragadi khoi gi generation mamang da laiba generation sing se changu ya deba because they like bora kanggo singju aduga youth sing na kai pami like kitang modernize or ba westernized or da changaga chadoi ne ba bora kanggo sage haragadi khoi corner ma da changaga mora thara chadoi ne ba luxury gi da changaga na we don't get bora kanggo masigi posi khoi naina bagi matam su oire haiba wafam se thamsage aduga maning da laiba painting si su yam phazai Mr. Vicky si khoi photography namaga kholaga design su sai sana tawe haiba su haipeta je dona pictures me am si su haipetang share tawmina se aduga let's go up there okay akoi sidana table mari thaja bani mari se customer gi as per customer gi requirement gi batung ina table sima panda som de side by side se 4x4 level ba adu manung da akoi gi like family gumba kitang yam na laagadi share to bagi ada Mr. Biki ki painting gi se ubu matam da it's all khoi gi chana thakna bagi ngak da oi ko masigi wakalon si cafe hang bagi khaktang ra do you have any plans khoi atopa painting su tham bagi plan di laibra actually mathak ki khoi gi banquet hall hang si gi keno sida aina pamja badi sen ha gi ai photography club ki hoje active member amani ado khoi photography club ki members in the gi khoi photos in collect toraga aina thechu the pa just decoration amoina aduga showcase amoi thechu the pa plus aduga moi photos sell toge adi moi keno okay selling so sale even sell the bhau yari ba wow that's great
ꯃꯈꯣꯏꯕꯨꯁꯨ ꯄ꯭ꯔꯣꯃꯣꯁꯟ ꯄꯤꯕꯤꯕ ꯍꯥꯏꯇꯥꯔꯦ that's great ꯑꯗꯨꯗꯤ viewers ka loina na ꯍꯥꯏꯇꯥꯔꯦ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯌꯦꯡꯉꯨꯔꯁꯤ ꯂꯩꯔꯤꯕ ꯍꯣꯜꯁꯦ ꯀꯌꯥꯝ ꯆꯥꯎꯏ ꯀꯩ ꯄ꯭ꯂꯥꯟ ꯂꯩꯕꯅꯣ ꯍꯥꯏꯕꯗꯣ let's go up there Look, no, renovate sidana mo akhoi booking system hung lai sida samna ha da akhoi angang hoje kan gi birthday party or adigi akhoi any event chair tharaga 60 seater fange bo aduga with table oraga na 45 to 45 9 phang mane bo admai toroga dum moi book to busu mi yawi hadi whole keno se or natraga customer na samna ha da sum akhoi la ko matam da amtang thabi yo akhoi kero ke tawge adi as per as customer request ai tare adum akhoi na keno se on toroga moi dum chai shahandana adigi moi dum ke tawdana moi apam mong dum akhoi fulfill to naba hona jab ai tare okay this is really lovely am phazai Aries Tower adi mapandagi yengba yam pick man Aries Tower say but coming inside design gi matang su khra thambiyo like personally oi bibra kanagumba atopa friends tana bibra akhoi design se aigi imanaba adigi akhoi gi keno roshan na ko keno dagi kashampa tagi mana toroga magi design makha su matak magi design atani adum akhoi design se tanazaraga hai tare ko sidana adum akhoi tanaraga sidana smai tawni adum mana smai semdok piro magi hana 3D artwork hama hana pire akhoi da ba aduga yengaga akhoi na si pa me yare sida smai tawraga akhoi se sim tawra se khola se na hai mutungina adumaina akhoi semjai gi bine hai tare smai yam phazai ado yam important oi wahang amana if friends and family or kanagumba near and dear ones ka hariba mafam si hol as a complete package oina book tawge haragadi masi booking gi matang hai tare ko my red soidana leramgani masi di client singna or customer singna soidana khangning ngamgani hai tare masi gi matang da sukra thambiyu ngasai 60 plus if only chairs tables or agana 45 thambi khrai ko masi gi matang da booking magi kamain tawgani booking si red kamain tawi haibana chingba booking se akhoi magi rate oina la per hours da oin chacha bane ko booking se ado magi per hours da akhoi thamjari se mayam na adi swai da chana riba se kya no hai ba so akhoi market research macha ma tawra matung da akhoi sina mayam da gi so akhoi sina kitang nauri bani na ko akhoi na kitang tatok ta sin tawraga 700 taina 750 woki manung sida akhoi per hour da chai tawra okay per hour da 700 to 750 yam nungai se regarding akhoi promotion hai taragadi ko mostly akhoi Facebook page sama akhoi na create tawjai ko aduga adugi khuthang dagi hai tar Facebook ki page sigi khuthang dagi mayam da adi akhoi sida lak triba kangu or maybe anauba akhoi gi member sing hai tare ko sida customer moi da so akhoi na yahon na ba hona jabani hai tare ko adi akhoi sida kai phangi kari no akhoi na piri facilities mayam se adugi Facebook page ki khuthang di hona jai plus akhoi na hadak TVC man nami ko TVC man namaga nauna renovate tor kan sida hana leiram badano karino hojik nauna renovate tor matung da phangi sina kaino sigi keno si show hoina hojik TVC gi kuthang sida akoina ISTV amadi ton TV gi keno through dagi mayam da pau se yohon jabani haida mane chumani Mr Vicky khoi gi promotion ama tawbada su media plus khoi gi hariba social media hai tare ne masigi su yam achau ba thodang leibani masidai sida tongan ba customers clients sing la amgani hana makhoi dagi feedback like Aries Tower da adugi recipe suna khwai dagi hena phazai natraga adu test what they complaints kumba feedback sing gi marak tagi kai thambira I habada adu su khara share tawbiyo samna habada hoi adi restaurant business idi ups and down ni ko adigi hawba hawtaba habasidi
adum sidi adi tagi bu khuto dum firm oil le wa di ya da bani na khoi gi chef ki site gi su asoi bu su phanyam li yawi khoi gi site gi su adu gi di ai handak ki lai sigi platform se lau jaraga mayam da sorry su haizage aduga maru oina soiba haibadi sumai to bani khoi gi mi se kitang yam khala ba kan de ko khoi gi samna hai fried rice bu hairo ko fried rice da khoi order se amamam anini ahum ngau bu sida taraga lakshan basi taraga lakshan basi de mataki keno da munna bu na ba makha gi keno se kitang kasan gi bagum ba adugum da problem se khara leiba ada makha da ken to i do khoi pi da na bu nei ado anga ngai na kitang soiba adi kitang makut masa kitang thu gi da hekta hapsen gi ba yaw bu da kanam nami hai gum ba adugum ba sam lakta badi na te ba adugo khoi na yare ngai negativity sing je mayam da gi khoi gi customer feedback se khoi gi yam thine improvement gi da mak tani na haraga positive way rom da putho ga khoi adugo mu mayam do next time da tawdana ba ko mai na khoi season je hai da yam nungai se aduga hairiba Aries Tower si masi huzikti home delivery gi service am laikre adun Aries Tower gi di home delivery gi facility se lairabra kamain tawri kari film da laikre actually sigi se khoi na hana plan tawro mane khoi gi angang ma thamaga khoi na mayam da kudung sab se pijage na khalaga ko ado angang se taseng na harga di lairaga khoi gi lairak gumba kaino gumba se kitang knowledge laiba se wat ba khoi swagi swai dagi angang mak phangda ba haitare gumba chapina ba huje kandi youth se lairabra na khan mani adu swaina khoi na ha bu mutam song thok pirakta ba laibak thi bani ko khoi ga ado huje maki oina di khoi sina food wifi amadi hummingbird ki through dagi delivery system je pija bani mayam da okay nyam nungai sai duga Aries Tower si pung kaya dagi na kaya phau pha khoi gi matam hai tare mai gi timing si service se mayam da phanghan biri ban summer da khoi huje summer ko pung se khoi gi pung 13 dagi na pung 9 bo khoi smaina mayam da service pija bani yam nungai sai aduga if kana gumba mana khoi gi Aries Tower si well wisher hai tare he na improve ka to haning ba soidana suleram gani client marak tagi feedback faza faza ba piba makhoi gi marak tagi feedback khara thambiu kai kai habi rai aduga kana gumba if they want to know more about Aries Tower hai tare masigi matang da he na khangninga gadi kari kari thambiningi well moina akoi customer ko customer na sing na Aries Tower gi matang da kari kari phangi kari facilities piri or pung kya dagina kya bo adi in detail oina phajana khangninga gadi akoi gi site ama ko Facebook ta koin hanga thamjari ho je ki oina di akoi gi website ti lejadri tawdabu Facebook ta page ma maintain tawr lejabani Aries Tower haidana leibani adu da sanga ga loina mak magi full detail do khangi bi yarni ko aduga feedback ki matang du su thambiyo feedback se tasena yamna akhoi gi di level phobani haigadra mapal lam dagi akhoi gi even from outside the country ko job apply to bi yawri akhoi tasena akhoi gi di yamna ngangingai oi ko tasa adu mapal dagi job apply to bi yawri akhoi gi keno dagi akhoi gi khut dagi ngamoi da pochu oi bani na ai adu makti wari de chana jagi ko dui da ado masa se Thailand dagi chef ne ko chef ki apply to bani akhoi gi lai am phabani na hai janinge yam bas even ma palam dagi phau ba Manipur da thabak tauge la ba adugi stage yok salakle hai ba fam se thamjari aduga lastly hai tare Mr. Vicky da client sing or viewers natraga ngasi gi koi gi TV show yengbiri ba life and style yengbiri ba viewers sing da kari kari habiningi Aries Tower da lakpiduna amtang Aries Tower gi uniqueness oiba magi signature oiba keno se amtang taste tobiduna tobiba lakpiu Aries Tower da aduga yamna hygienic oiba mong da akoina mayam gi damakta sinjabani thamjabani ado sida la aga amtang mayam amtang taste tobiu na hygienic yam nungai zai wari shu nungai ri maraga sida koi Aries Tower gi general manager oina thopubiri Mr. Vicky na tawdabu ko chawrba koi gi fast food cafe si soidana owner lerongani ngasai itaima koi gi brother haiba yam haibiri ko masigi batang da sulak chege mainly own tawbasi kamai tawbono haibatu actually aina sida general manager oina adi chawna yengaga oin lejabadi ba adubu sigi on toriba haidi sigi plot amadi sigi Aries Tower gi oina owner oina gadi ai itaima amadi ai yamba ko ai first cousin amadi ai first cousin gi wife PH Ranjita Sharma ko mabani na on to jabani jam nungai sai haidi mainly Aries Tower si family oina pula punja laga run tau piba adugum laba cafe amani yam appreciate tawi
Hauzi amuk Aries Tower gi proprietor Madam Ranjita ga wari watai sanajaraga mayam da mo kudol tamjari ihan hanba makta da ichi khoi gi life and style hariba TV show asida taram nok chari koi ni am harauzaba se koi che maroina nupi amo ina songthok piraga proprietor gi pham pai biraga cafe ama smaina chalai biba run to biba se aduki mate harauzai masigi matang da kari kari wafam thaminingi si tasing na magtiko aina yum palaktringai 2002 ai 2004 da yum pajare ko 2002 degi agi proibasina mana ran tawjarapane adu mana degi mana songona jaraga adegi 2004 dai honge adegi matu matungda akubani tawinare si adu matungna handaki koi da 2017 sida renovate amu tawre adu matungda di mana koi inau nupa biki siga nabani panaro ma atopat kanu tawrage mana chawing yengbi mana yengbi bagi ai ngambane ai tomdana ga dike shungam doguna te mana yengbi raga mana magi support matungi na ai tawjara ngasai Mr. Biki na su thambi kre koi upgrades se han leram ba Aries Tower ga huzik lei ba phiba masiga duki matik changes la e masigi matang da customer na kari kari feedback pibira i kari kari faubi kamai kamai na run tawri ba se kari process ta lei bi customer gi da gi di yam positive yam phangi yam adugi haragadi yam akoi inau singina tawpiriba ya honna bi sinjam nungai je aduna akoi na waza honna zamando khara customer dagi positive phang pasna koi kitang yobra haina su khanje adu bu city starting ni mane yam wali matang akoi gi program koi sinjaba myam ama akoi huji kano dai myam leijai adu si hujukti khogalak padangai haiba tare yam nungai se akoi gi life and style hariba TV show ko yengbiri ba viewers sing sida kari kari haibi ningi proprietor gi mai kai dagi mayam lakpiu yengbiu sida hotel sida laga amtang test to biu koi gi mahau si adegi di mafam si hapet yengbiu do customer mayam na sangaga akoi success oira ka doi bini akoi mai pa koi do oira ka doi bini ado customer yari ga yam lakpiu akoi loisalak ba sida hai tare Tom TV koi gi private satellite TV channel amani manipur da masigi matang da kai kai thambi ningi haiba wafam asi hana thambiu aduga yam fazaba message ama koi gi viewers sing da kudol tambiu Tom TV na mayam da coverage pirise samna haiba da koi manipur khaktana tana mapalam da leiba koi gi manipur gi e pau taning ba koning ba mayam se phangdo mayam se Tom TV na coverage piraga mapalam da leiba koi meiti cha amadi koi gi manipuri gi pau taning ba mayam bu Pangan bini se sigi de makta di amnungai aduga Tom TV ki through dagi Aries ki pauzil haira gadi mayam se dala aga muktang sigi taste something yambiu magi uniqueness oiba koi design magi sitting space adagi magi ambience tang feel to biu la aga sina haisi haira lusin Thank you so much. Ekoi gi kanaraba wafam mayam ama thambiba ekoi da batam khara pibiba koi tungda su Aries Tower si hen sakhatpa oirasanu haiba wafam asi thamjage. Thank you once again. Thank you very much. Ngasigi life and style ge episode ta maroina Aries Tower hariba cafe asigi speciality amadi uniqueness mayam da khudol tamjakre maroina cafe asina piriba servicing kari kari no haiba dusu mayam da khanghan jakre mathangi chayol mathangi thangza numit ki numidang wairam pung 8 makhai taba matamda amuka hana suksoi soidana khudol tabjage life and style ngasigi oinadi mayam dagi kainana ba yathang luxury